Akaspan Imphal, Wahengbam Washington na pau pajari, ahan bada maruay ba pau. Tarani Thui Shuba Manipuri Bidhan Sabagi Mari Shuba Mifam Lakli Balepak Pokpanimita Pangtok Lagani. Pradhanmantri Narendra Modi na ngasi ayuk Man Ki Baat Thoramda Miyam da Mahaki Pungningi Wapungdokani amasung Lakli ba nong manini asida awang nungpok lamdamda kan ba nong shurabayay haina Met Department na hairi. Tarani Thui Shuba Manipur Bidhan Sabagi Mari Shuba Mifam Lakli Baleba Pokpanimita Pangtok Lagani. Noong Magyoba Mifam Masida, Sabagi Laikhidraba Sadasya Singi Mafam Daikai Kumnabo Utpa, Kamitigi Report Putokpa Amadi, Atay Wapam Sing Kanarabayay. Amaromda Hanagi Mukhyamantri Amasung Congress Legislature Party Lusingba Okram Ibobi Sing na Hairi, Manipur Bidhan Sabagi Mifam Noong Makatang Pangtok Pahibashi Mapung Paroy, Imphal gi Congress Baban na Pangtok Papau gi Mifam Amada Shri Ibobi na Hai, Mifam asida obituary reference paikhat kadabana numit asida atay wapam sing khananabagi khudong chaba ningthina phangloi mangna hai mifam asida Manipur da thokliba thodok asigi matangda su khananabagi khudong chaba laihangadabani Rajya Bidhan Sabha gi Business Advisory Committee da su yauriba Shri Ibobi na makhata na hai ngarang pangthokhiba committee gi mifam aduda mahangna sabha gi mifam numit mangani phamduna hojik oiriba irang asigi matangda khanaba yaba khananaba pukhatki Adubu, Mahaki Wapamadu Lobikide, Sri Bobina Hai, Hojik Pangtokaduriba, Sabagi Mifamasidi, Constitutional Crisis Laktanaba, Maming Tagi in a Pangtokpa, Mifamni. Tasiki Taranipalda, Myanmar da Lanjena Rubadagi Halakiba Mioi, Sani Tarani Twigi Manunda, Miron Bimari Amasung, Heart Kianaba, Mioi, Aniyauna Punna, Anaba Mioi, Kunitoi, Makogi Mung Manungi Mioi Singaloinana, Assam Rifles Nangaxian Duna, More Degi Palel Power Pusilakre. IGAR South Ki PRO gi Sero Lamana Hai, Assam Rifles na Imphal gi Langol da Hang liba relief camp ta Tengbangi Potlam Kaya Chupi ki aduga, Kakching Jila gi Salon Amasung Phundrei gi Mioi Singdasu, Hidak Langthak na Singba Pi ki. Sero Laduna Makata na Hai, Tha Sigi Kunmari da Churchanpur District Hospital da Assam Rifles na Idan Tauki. Assam Rifles na Imphal gi tongan mafam kaya da civil society organization sing lusingba sing amadi naharol singa Manipur da nungsi chana batang du laita bam hausa gi phibam lakhanna bi matang da wari sanaki Disability Inclusive Local Governance Development Plan Haibisida nupi singi nong magi oiba workshop ama ngarang Imphal West lagi awang posambam khulen da pangthokre thawramaduda Manipur Women Commission gi chair member Shauxing Koireng PWDS ki National Awardee L. Amarendra Sharma Amasung Relief Center for Welfare of Differently Able Persons Manipur gi Media Advisor Nimol Ningombam na Singba Charuk Yaki. Imphal West Amasung Imphal East Jila da ngasi ayupung mga dagi numidang wairang pung taruk phawa curfew komthokle. Thawbal Jila da ngasi ayupung mga dagi numidang pung nipal phawa Kakching Jila da ayupung mga dagi numidang wairang pung taruk phawa duga. Bishnupur Jila da na ayupung mga dagi numidang wairang pung mga phawa curfew komthokle. Tabi riba pawasi Akasbani Imphal dagi ni. Pradhanmantri Narendra Modi na ngasi ayuk pung taramathoida Akasbani gi thongda sandokpa Man Ki Baat Thoramda laibak asigi amadi mapalamda leiba miyoisingda mahaki pungningi wa phungdokani masi thagi oina sandokpa radio program asigi sama mari suwa episode ni Thoramasi Akasbani amsung Doordarshan gi network punamak Akasbani gi website amasung News on AIR mobile app ta su sandokani Thoramasi Akasbani DD News PMO amasung Information and Broadcasting Mantraloy gi YouTube channel dasu live streaming tawgani Pradhanmantri na wangang bahek loibaga mahaki warol gi Manipuri wahanthok sandokani Manipuri wahanthok asi ngasi numidang pung nipal dasu amukhanda sandokani dialect lon singdana hayang sandokani Lakliban nong manini asida awang nungpok lamdam amadi nongchup banglagi Himalay gi tainaba mafam singda akan ba nong churabayay Med Department hairi Kha thangba konkan amasung Goa dasu ngasi ayuk ngasi akan ba nong chugani Lakliba sayol asigi manungda laibak yatay mafam singdasu nong ningthina chugani haina weather office ki pauna hairi Pradhanmantri Narendra Modi na ngasi New Delhi da B20 India Summit lisingani kulhumdai da wangangani
नुमित हुमनी चथरप मिफम असी इराई नुमित हौखिबनी बिजनेस 20 असी G20 की ओइबा मालेम की ललोट इतिकी कांगबुसिंगी फोरम अमनी मिफम असीगी मपुंग ओइबा थीमदी रेस्पोंसिबल एक्सेलरेटेड इनोवेटिव सस्टेनेबल इक्विटेबल बिजनेस हाइबसिनी बंगमिंगहामदा ngarang sanakhiba International Blind Sports Federation World Games की T20 फाइनल मैच ता भारत की ममित उद्रबी नुपी सिंगी टीमना ऑस्ट्रेलिया बु विकेट मापन माइथीबा पीदुना भारत न चैंपियन ओइरे ngasi phongba pause singi maroiba pausingi damak hojik khaidem Geetchandra leire Geetchandra Thagachari Washington Conviction matam helaba foreign prisoner kuntra kaishum changda leiramle Assembly mifam nomakak phamnaba BAC na warep laukhre amasung Loktak Pata Special Panchakrama Center ama thamnaba thorang tauri haiba Health Minister Dr. Sapam Ranjan gi wafam yauna tongan ba pau singna ngasi Manipur da phongba pause singda ahan balamai da maroiba pau singoina phongnari miyamna thorang ngai ba Assembly mifam nomakak phamlagani haiba pau amasung masiga manaba pau singna Huelan Pau, Sanalai Bag, Ichel Express, People's Chronicle, Pongnapam, Sangai Express Manipuri Edition, Imphal Free Press, Irai Park, Amasung, Manipur Mail na Singba, Pause Singda Ahan ba Headline Tawduna Fongnari. Pokso case da Sianaba Nupa Ama, Nomaina Kaptuna Halam le Haiba Pau, Amasung, Masiga Manaba Pau Sing Assessu, Huelan Pau, Sanalai Bag, Ichel Express, Pongnapam, People's Chronicle, Amasung, Sangai Express Manipur Edition, Pause sing asida ahan balamaida maroiba pausing oina phongnari Huelan Pau pause da jail da thambagi matam loiraba Myanmar macha sing makha sangthana thambada nungaitaba phongdokre haiba pau laurang suringai da nongmai kapsilam le haiba pau Chorachandpur amasung Kangpokpidagi kuki mari Assam police na heroin kilogram ama makhaiga kona na phare haiba pausing asina ahan balamaida maroiba pausing oina phongnari Sanalibak Pausiada MSRC na Foreign Detention Center Yangshin Kre Conviction Matam Helaba Foreign Prisoner Kontra Kaishum Changda Lairamle Haiba Pau Kuki Militant Singna Singda Kadang Banda Nongmai Kapsilak Padagi Kunja Sing Lanjena Kre Haiba Pau Amasung Maitai Nupi Masa Ama Kuki Singna Otpi Bagi Wathok Thigetnaba Commission na Kangan Kre Haiba Pau Sing Asisu Ahan Balamaida Maruiba Pau Sing Wena Fongnari Manipur da thok leba lan asida purup khudingmak nupi da chathaba crime khudingmak CBI da sinabi haiba fox ki wafam Isel Express pausia da anchor kalam da maroiba pawoina phongri operation da yamlaba nongmai bomb sing phagal haiba paw Manipur da dengue case handgelak haiba paw Myanmar immigrants sing khangdoknaba biometric capture campaign chathari haiba paw Manipur da tangdu leitaba hanjil hanaba Kangla mamangda candle lighting pangthokre haiba pausing asisu pause asigi ahan balamaida maroiba pausing oina phongnari NE state singi maroiba hospital singda Ayush department hangtok piu haiba Union Ayush Minister Sarbananda Sonowal gi wafam sing amasung tamgi lanjenariba mi lising manga henbada momana senthoki lambi lehnaba mateng panggadori haiba pau Aikhoigi yum amasung beyond blast na national award phanglak le haba pau asisu People's Chronicle amasung pongnapam pause singda ahanba lamaida maroiba pausing oina phongnari Aimol Purup Manipur da yalhangwai dagi khundaduna laklabani haiba pau amasung lambi phatabana praja miyam wahalle haiba pausing asisu ireibak pause gi anchor kalam da ahanba lamaida maroiba pausing oina phongnari Washington Thagasiri Geetchandra Aroibada Maroiba Pau Amukana Tarani Chusuba Manipur Bidhan Sabha gi Mari Suba Mifam Lakli Balaiba Popanimita Pangthok Lagani Pradhan Mantri Narendra Modi na ngasi ayuk man ki bat thoramda miyam da mahaki pungningi wa phongdokkani amasung lakliba nongmanini asida awang nungpok lamdamda kanba nong churaba yai haina med department na haidi Pau loijare